The 12th Manipur State Film Awards of the Lifetime Achievement Award goes to none other than Ekopumnamaki Ima Yengkom Roma. Yengkom Roma, a noted actress and the first female superstar of Manipuri cinema, is being conferred the MSFDA's Lifetime Achievement Award in recognition to her outstanding contribution in the growth and development of Manipuri cinema. Yengkom Roma has been passionately involving with Manipuri cinema since its birth. With her impressive role as a female protagonist in the first Manipuri feature film, Matamgi Manipur, by presenting this prestigious award to the legend of Manipuri film stardom. The film fraternity rejoices the glory of Manipuri cinema. Ladies and gentlemen, the Manipuri State Film Development Society is proud to confer this prestigious award to the iconic figure. She is none other than, ladies and gentlemen, please give your round of applause for Yengkom Roma. Tang lava manase engonda kudol tambiba se haki asuki matik nungai jai masidagi hena nungai ba ma ai leitre hana ai mayang mafam da thamjaningi aduga hakari haijirani aikoina tauba sidi amarom da hairaga film gi lamas da aikoina taujariba dana sidi khajitang aikoina ngamjaba dana dune na han haijaningi yamna aikoina khogi base level da aikoina amba thakta aikoina ngasai lauthoki da yamna kanona phajana haibi khedu bo khoidi ahan ba sho ba haijaba tare khudik karim ta khangdana ano ba sho ba adugumba lam ohi ham hodokpanina adubu aina yamna puksin chen haijaning madi akhoi se matamaduda karimta paisagi khankhide angamba khogi ngamjabadi dum tawkhen haijani ngasi se egi mangda agya kai khumna jarba sam sarmasul lingsan bidi aina wa madi adum ningsang jabam leijai masi mayam famdai tamjaki ai ha film masi yawjakhiba matamda asmaina matam Manipur ko film mama namgadori ana khabar da ekhogi kana kona gum yawbining basing sista kaurako matam asida ai kashu de yawgi hawiga sali jakhide ai kari hangurani ai bu kana gum kharan recommend taw bibedeki pawung amu masa sina akhogi pawung manam hona sina ai bu gari tharak na mi tharak na thirak pasde ikanga makhada London lotu na khangje kimba bisa amani adu kaina thangda matam de ha akhogi rupra gi jagoi gi satri moina lejaring da ai oja ai gi guru ngasi mang de lengsin bidaba aiga Syam Sharma si asi yumda ai se tang moi film gi akhogi Kolkata de film crew mayam lak pasi tang ai bu film yaw bu ya ga drang tang yeng hanning ba adu oira manin khanjai masi imki binodini gi imungda iha kase kawi madam dai ga hoi su lebirami aidi khangde imot mona sanga kai no moi su gari yam leida intar mi myam daga ai lak to memit myam si yang ga moi gi cameraman director ge dor myam si lerami ai ga Syam Sharma madi gi nimita ingonda haibi ki buse ai ni ya de haibasi tabada gi bema nang kaimta khanganu aduna nang ne akhoi leiba sigi oina khallaga nang yaw akhoi pumbasu loin yaw budori hana de khoi yaram de bani masim ke binodini me ibi amon yaw biga dori de isa ai sumai dongna artist amoina yaw gadori aduna nang akhoi gi leiba asigi oina khallo haiba wase engonda takpi masi wase nang asi haiba nu asi bawda 1971 da namne ha ka palejadi madu matungda di ai ha Zangrom matung da dia ha akhoi matam da idan na te matam du gi mi sing si sen gi thung gi kari gi adugumba ama bhawba khoi khan gi de akhoi gi awaman gi khan gi de aduga kari haiziruni ai na mayam mafam thanga charabada ai isa yawjakhre da main taw na matam Manipur ha film sida madu matung ta havda mathang khara akhoi gi kari hain grand prix India gi han ba award phangba imaining them phau to basi ai
ai isa ayam baneng oda hai bide yauje ba loina ngam ki de dubu ai yaw da film du bhawa ai ha ki khonjil thang du tana ade even ai ju bong ning sang jari mata kano si number matam de mai ning them sin number matam da arapa akhoi gi mafam kano ma da number matam asida akhoi mayam du gi saba matam mayam artist mayam gi saba gi ka akhoi gi kano to se hak yauje sak thung bada yeng sal laga yin ba yauje ya ma yauje even ai khonjin puthoi akhoi ai adu kano da matam gi kano stage da imaining them stay ha ko heroine sai si khonjin se ina angang ni ma de angon gi angang gi khonjin se ina loino hol kano si to ma gi voice amakhak na da ina tawje adagi ma si gi mai bi gi film si to matam da ha na mi ahum mari gi voice thang dok chat na mai tawje ai gi ming than khibanati aduga ai gi aga awaman na khoi tan jar khibanati masi ai nga si panjaba gi maramdi adu mai tawduna khoina haijadrabasu Manipur gi pun khanjare raga akhoina adumaina kari haini ngamjaba akhoi gi maman thidana aduga adumain tawdna hotna zahiba misak amadi ha koijabani adu madun main tawdna aina koiro lotna legi raga ngasi ase akhoi gi asu yamna kari haini maman yaung khraba award ama engonda sumaina pibi base Manipur gi state na duga film forum ga kanu ga khusam na re raga masi ai masi ningsang da sumang ngamde aduga ai ha popo gi mahiyan jare masi phangjaba se ai ha na ai gi thamoi da gi ai gi thokjara ko hayes na gi apen bado ngasi gi sabha si mamang da ai ikok no na khoram jaraga ai ha na masi gi wahai se phongdok jari aduga ai ha na khorum jari